Tha taret naupuribi laikhidrabi ichangi jesi semkhre ngarang nungthil pung anirom tabada Bisnupur district ki Kumbi police station ki manung chanba Kumbi Setupur maning lekaida laiba tha taret naupuribi moirang them ichan sahi kungani thoi mapuroiba nausa singnaningai oiba moongda sekhiba thodok kamari lenana JSC semkhre laikhidrabi ki mapuroiba nausa sahi kunthra mangana miyamna phubadagi Janemsta laikana khre thodo asiga mari lenana semkhiba JSC na ngasi laikhidrabi ichangi mafamda pangthokiba pawgi mi phamamada isana se makhoigi yumdagi panglap laptana thongal mari rom chatlaga leiba moirang them nausa da yum pan bane haukiba irai numita makhoi masel khanai haiduna numidang pung 10 rom tabada mapamda laktuna lekhi nonganbaga mapuroiba nausa na nongalaga ichanbu masa ani ga loinana lawba lakpadagi chatminakhi adubu numit asige athengbada ichan thiba khangde haina paw lakpadagi nongalaga koithi thibada phangkhide adubu ichan mayumgi kada thauri yandana yamna singnaninga oiba mo ongda leramba thengna khibane misiasi singnaninga oibana postmortem gi report phangdriba phawba asiba haksang lawkhiroi haide Senapati amasung Kangpopi district ta leiriba Christian Isil Inausing nungsi sana na labinanaba MIC na appeal tawrakle Lord Jesus na aikhoigi Holy Bible da takpi tambirambagi matungina Senapati amasung Kangpopi district ta leiriba Christian Isil Inausing na Santi amasung nungsi sana na laminanaba Mizo Integration Council MIC gi maikaidagi appeal tawri haidi council asina thadorokpa serol amana hairibana tarataruk suba sahi sagi matam asida aikhoigi pari puri sing asi China dagi India gi North East region sing maroina hojik Mizoram haina khangnariba Lusai Hills asida migrate tawrakhibane aikhoigi ipai pu sing adu lon culture amasung tradition amata oina punsinduna yamna khangba kanbaga loinana ningtamna henglakhibane Mizo hairaba maming asimaksu Kuki sin Zomi yauna Myanmar Bangladesh amasung India da common oiba heritage amasung collective identity sing labor tribe sing yauna tribe sing amasung clan sing gi family represent tawribane tribal amasung Christian ama oina Mizo amasung Naga sing gi marakta senglaba mari adu leminaribane aikhoina Christian thajaba thambaga loinana ina khullaba aikhoigi tribal heritage asina aikhoi masel gi marakta understanding reconciliation amasung cooperation pinaduna pillar ama oina thamgadabane maramaduna Senapati amasung Kangpopi district ta leiriba Christian bu nungsijaba aikhoigi isilnausing amana amabu ikai khumnaduna amasung thajaba thamduna nungsi sanana leinaba appeal tawri loinana Mizo Integration Council gi maikaidagi hairiba maram sing asida thajaba thambaga loinana stakeholders sing community leader church leader youth sing amasung civil society singna collective effort asida punna saruk yanaba appeal tawri shanti understanding amasung unity na aikhoi amatoina punsinaduna aikhoigi tungi future adu sagal minase loinana aikhoigi community asigi hayengi damak hena nungsi sanaba ama poraknaba honaminase haide MPS gi wahang sendam liba mapan gi printing press inquiry committee semtuna yengsengadabani haina mahiroi lup taruk na phongdorakhre MPS sina lauba civil service combined competitive exam 2022 gi ngarang aroi benubent ke main subject ki paper 3 amasung 4 gi question yesenabagi wathok hena sauthorakle wathok asiga mari leinana mahiroi lup taruk ki maikaidagi MPS gi wahang se nam liba mapalam gi printing press asi mari leinaba lenga ki authority singna awangba thaki inquiry committee semtuna yengsingadabani hairi Manipur ga hiram amatada makhata na samnaba yaroi printing press asigi mathakta state asiga mari leina wahang se makhata na namdanaba akanba wafam thamlakle mahiroi lup taruk ki maikaidagi thadorakliba serol amada hairibana examination controller MPS in November 9 da thokpa serol amagi matungina printing error oiduna technical gi oiba issue khara laikibani haiba maramna Manipur Civil Service Combined Competitive Mains Examination 2022 pangthoknabagi schedule lab kiba paper sing paper 4 General Studies 3 amasung paper 5 General Studies 4 cancel tawraduna lakliba November 22 thang janumita matam amuhana leptuna yaithokre Manipur Civil Service Combined Competitive Mains Written Part Examination 2022 asisa liba November thagi tang taretagi mapan phawba pangthoknaba khangan cherol amar October 3 da register MPS sina thokhe haukiba November 9 arang aroiba exam numit asida morning shift da paper 4 General Studies 3 gi wahangse asi candidate singda yenthokadabada evening shift da thokwa 5 General Studies 4 gi wahangse oina candidate singda yanthorakpa yansinnarakpa haibasi yamna sathiba leba musa tadaba thong amani haina MSU MSF desam KSS suk amasung AIMS na akanamong da condemn tawe
bureaucrat officer civil servant oiraktuna lamdam asigi oiba administration parakadoriba laiba asi semlakani haina asa tawriba candidate singi yamna maru oiba MPS sina lawba examination asi phawba section dabagi masa ama mahiroi lup taruk asina uba phange mase yengsinba watpagi khudamne amaromda thawdo asika mari lainana mahiroi lup tarukna MPS sigi examination controller ga unaduna wari sanabada mapalamgi printing press amada MPS sigi wahangse namhalle habagi wafam sulaire hariba printing press asi mari lainaba authority singna awangba thaki inquiry committee am semduna yengsingadabane Manipur gi makhal amatagi examination gi printing press asiga makhatana hiram amatada samnaba yaroi haiba wafam ase media gi khuthangda mari lainaba lainga ki loisang singda thambaga loinana printing press asigi mathakta mahirolok tarukna Manipur gi maroiba exam gi wahangse makhatana namdana bakhangale haire KNO amadi UPF ki Union Territory ki demand MIC na reject tawkhibadu condemn tawi haina KSRC na phongdorakle haukiba tang taruk amasung tareta Kuki group singi umbrella organization ama oiriba KNO UPF na Bharat Sarkar ki Ministry of Home Affairs ka wari sanakhiba aduda Kuki arm group singi maikaidagi masagi Legislative Assembly lejaba Union Territory ki demand pinabagi wafam Ministry of Home Affairs North East ki advisor AK Mishra na reject tawkhibadu Kuki Human Rights Council KSRA na condemn tawi harakle council asina thadurkho serol aduda hairiban haukiba sahi kya Kuki Miyam na makhogi right amasung self determination gi damak lantheng sathaduna lakliba se Kuki singi oiba right amasung phangpham thoklaba apamba sing adu phangnabagi damaktane Kuki len haina khangnariba Kuki gi sing ase pre independence ki matamda Manipur state darbar gi control makhada leiramde maramaduna Kuki Miyam na taliba Union Territory gi demand ase Kuki singi self determination gi right adu thabak to onthoknabagi damaktane Kuki Miyam gi oina masagi pari puri gi oiba lamsing leijai maramaduna separate administration gi demand asigi matangda atopa community singa khanaba mathau tade Kuki Meitei amasung Naga singi masagi oiba top saktam amasung territory leijai maramaduna makhoigi individual right amasung aningba apamasing adu ikai khumnagadabane Manipur gi hojik oiriba phibam asida Kuki Miyam gi oina separate administration haibasu yamna mathau taba amane hojik thokliba kanglok ki irang amasung ethnic cleansing asina Kuki gi mioi chani gi mathakta sikre Kuki khul chani gi mathakta mang tahankre haidiba thong sing asi Meitei group Manipur state force amasung Meitei militant sing na sathakibane haidiba hingsa gi thawdo asina Kuki amasung Meitei community sing asi sab manaba administration amagi makhada kaidonglaida leminaba yaroi maramaduna central government na Kuki Miyam gi aningba pamasing asi khangna KNO UPF ka constructive oiba maongda wari sanaduna thabakta onthoknaba honabiyo Kuki community singna talba masagi Legislative Assembly lejaba Union Territory singi demand ase Kuki singi safety security amasung self determination gi damaktani haire Tangkhul Nagalung ki Tampaki Assembly Sydney Phu lairibasi kunga manga da hanta hanaba aduga singida kunthra manga da hengatnaba warep aruba oigadawri Tangkhul Nagalung TNL nu sinduna thasigi tareta TNL office ka multipurpose complex ta pangthokiba delimitation gi matangda nomagi oiba consultation meeting na Manipur gi hojik leiriba sing amasung tamgi park chawba jaga se yenglaga Tampaki Assembly seat 40 leiriba se 25 ta hanta hanaba aduga singi Assembly seat 20 leiriba sina 35 ta hengatnaba warep laukiba amasung madubu thabak oina onthoknaba sarkar da taksin kiba sina maram oiraga Tampak ta leiriba singi laibak aruba phibam da lakadawri TNL na sinduna pangthokiba consultation asina Manipur gi apunba pak chawba lamgi sarukta chada 90 di tribal singni aduga chada 10 na valley ni aduga mi singi oina su tribal singi oina lakh tara manga aduga valley gi na lakh tara tare ni maramaduna equality amasung justice ki principle da Manipur gi tribal singi oina leiriba assembly seat home phu asida accurate proportionate oiba miyam ki mihut lehengadabane maramaduna leiriba assembly seat home phu asigi manungda tribal na kunthra manga aduga valley na kungamanga oigadabane hojik leiriba Manipur gi Legislative Assembly gi budget ase Article 371 C gi matungina valley amasung singi oina ani thona khaidokadabane budget khaidokpagi thabak ase thinthadana tawgadabane Manipur gi tribal sing yai fanabagi damak Article 244A gi makhada 6 schedule chana hangadabane haina lawkiba warep ase yamna kiningai ne Tangkhul Nagalong da lawkiba demand asimak sahi asigi July 12 da Manipur governor da memorandum pisenduna haukiba sahi kya ase tribal singbu sakni ba ama
oina treat tawbire maramaduna demand asi thabak oina pangthokadabani haina taksinba laikhrabane 2011 gi census report matungina Manipur gi apunba population lakh kungani pan lising yankhai manga ga satret maudra mari gi manungda Meitei na lakh tarani thoi lising yankhai ma thoi chahung ga sumna taret oiduna apunba mising gi sada 43.82 oide bangalna apunba mising gi sada 8.40 oiduna punna lakh ani lising kunthra mapan sanipan kunthra tarukne tribal gi oina apunba mising gi sada 41.2 oirabasu tribal sing asi sing da ngakta leibanate tampak ki khaidokhrga sing gi tribal gi sarukni haina count tawriba sida valley da leidiba Kuki Naga tribe sing asigi mathakta Nepali amasung atoba phuruk kya su yauribane masigi mathakta sing gi district sing da abnormal oiba sada 143 yauna population growth hengalakpagi asawa wathok kya su leidibane hariba abnormal figure aduda yumpham oiraga sing gi assembly set 35 aduga valley gi na 25 ta hantahangadabane haba demand ase tampaki oina maroina Meitei singi oina di yamna kiningai ni haina thamlakle Mapangal kanba Manipur ama ohenba haibasi ekoi khudimaki asoba thodang lai haina leisemba sana jawbana phongdokre Mapangal kanba India amasung mapangal kanba Manipur ama ohanaba honabada ekoi khudimaki asoba thodang lai maramaduna ekoi masal yengsanabaki mohota amana amaki mateng pangnaduna mapangal kanba leba ama ohelasi haina Rajya Sabha ge MP leisemba sana jawbana ngasi leba asigi Iron Man haina khangnariba Sardar Vallabhbhai Patel gi samga yankhai suba mapok komon ga mari leinana District Administration Bisnupurna My Bharat Bisnupur amade NSS Cell Manipur ga kusamnaduna Bisnupur District Level Padayatra Unity March Rally lamthabagi tharom da phongdokhibane Rally asiga mari lenana kiyamba ningsing sanglen Bisnupur da pangthokiba thoram amada MP lesemba sana jawbuna makhatana haikibada India si lakadoriba chahi 2047 da malemgi khwaidagi mapangal kanba leiba ama oihanaba honariba sida Manipur su mapangal kanba lamdam ama oihanaba ekhoi khudimaksu amata oina hona minase hawgalakliba nahaki ana lebang nungsiba amasung lebaki damakta afaba kharade tawramdaba yade haibagi wakhalol lairaba matamdata aikoi soidana chawkhatpa amasung mapangal kanba Manipur ama oiba ngamgani haina phongdokhe Union State Minister Ajoy Tamta numit nini ki khongchat Manipur da lakadori Union Minister of State for Road Transport and Highways ki Minister Ajoy Tamta numit nini ki khongchat oina Manipur da lakadori Union State Minister Ajoy Tamta hayeng November 13 da Imphal da thunglagane aduga November 12 phawba Manipur da leigane mahana Manipur da leiringai manung asida state case oina lauthokre hiramasiga mari leinana Manipur lenga ki General Administration Department na order thokre hadi Nakalamromdana BJP ki BL Santos Sambit Patra Manipur da lakadori siga mari leinana BJP ki mifam pangthokre hojik state asigi oiriba rajniti ki sarang naba phibam asigi matangda tangdangba ama laptop naba BJP ki National Spokesperson Sambit Patra amadi Organization Secretary BL Santos sungsoi soidana November 12 da Imphal da lakragane makoi gi leifam hotel da singba mangjongna book tawduna thamkhre hadi rusingba ani asina Imphal da matam kriya sangna leigadagi haibagi hoju phawbagi oina di chapchaba matam laptop leitre BJP Manipur Pradesh ki maikaidagi lusingba ani asina leigadaba hotel book tawkhre loinana Manipur da makhoi ani na lakadoriba sigi mangoinana ngasi BJP Manipur Pradesh ki thambal sanglenda BJP Manipur Pradesh ki President A Sardar Devi na thawbu oiduna party asigi mifam amasu pangthoktuna kopna wakhana khre hare Jiribam da Kuki terrorist sing nami hathina hatuk pikraba anga ahum nupi ahum gi ningsing khubam da hayeng maira katpagi thoram pangthokani haina JDO na phongdorakre 2023 gi May 3 da horakliba Manipur gi irang asina maram oiraga Jiribam district gi laikhidraba singi ningsingbo oina hayeng November 13 gi yasang bapu manga taba matamda Manipur Miyam na isa isa gi thongkal da maira amamam takatpiyo hairi Jiribam da laikhidraba anga ahum nupi ahum punna miyoi taruk amadi Kuki terrorist sing na mai thaduna hatok pikiba irang asida laikhidraba singi leiron chanpham oiriba ningsing khulda leiriba mafam asida sumaira katpagi thoram amasu pangthokani masida Jiribam district asida leiriba Miyam na sarugya biyo haina Jiri Development Organization JDO gi President E Dewen Meitei na leibak Miyam da appeal tarakle Manung hanjinba irang thokan ba mafam singda leiba Yelhoumi singda license gan pi nanaba Assam lengak na thorang tawkhre
आसाम की मनों हंजिनबा इरांग थोकन मफम सिंगदा लेबा येलौमी सिंगदा नोंगमै लाइसेंस पीरगनि हाइना आसाम की चीफ मिनिस्टर हेमंत बिस्वा शर्मा लाउथोखरे ngana आसाम की लोक सेवा बाबन द पांगथोप पाव की मिफम अमदा चीफ मिनिस्टर हेमंत बिस्वा शर्मा हाई कुमसिंग 2026 की फेब्रुआरी थादगी हौदुना लाइसेंस पीबगी थौसिल अदु पाइखतगदबनि इरांग थोकप याबा मफम सिंगदा लेबा येलौमी सिंगदा साफाबा वखल पोहनबा अमति असोय अंगाम लेररोय हाबिगी थाजबा फावहनबगी पांदमदा थौसिल अदु पाइखतपनि हाइरे चिंगनिंगा ओइबा मफमसिंग अदुदि दुब्री मोरिगांव बरबेटा नागाव अमसुंग खा थंगबा सलमरा मालकासाने मदुदा नतना रुपाही दिंग अमसुंग जेन हारिबा मनुंग हंजिना लेबा मफमसिंगी मियोयसिंगदसु कुदोंचाबा अदु फंगनगनि हाइरे हाइरेबा येलौमी सिंगना खुंदाबा खुंगंसिंग अदुदगी मसिंग यामलबा मियोयसिंगना नोंगमै लाइसेंस पीबीनबा एप्लीकेशन कया थारकले फॉर्मल ओइबा प्रोसीड्यूर पाइखतपगा लोइनना अखनना लाइसेंस पीबगी थबा अदु सथगने चतिबा चाही असिगी मे कुनगनि पांडा फाउंकिबा कैबिनेट मिफमनसु खुदोंग थिबा थोकप याबा खुंगंसिंगदा लेबा येलौमी सिंगदा नोंगमै लाइसेंस पीननबा वारेप लौखिबसु लैखरबनि हाइरे इंडिया चथरगलिबा टेररिज्म की थबक थौरम सिग्ना मिचम मियाम अकिबा पोकनरे बायोलॉजिकल वेपन सिजनदुना मियोय किया हातननबा होनरंबा डॉक्टर अमा यावना मियोय अहुम फारे हाइरे तेलंगाना लेबा डॉक्टर अमना अतोप मियोय अनिगा खुसमनदुना ख्वाइदगी खुदोंग थिनिंगा ओइबा बायोलॉजिकल वेपन सिजनदुना मियोय किया पाक्तकना हातनबा थौरांग तौरमले राइसन हाइना खंगनबा मालेमगी ओइना ख्वाइदगी खुदोंग थिनिंगा ओइबा बायोलॉजिकल वेपन सिजनरगा मियोय किया पाक्तकना हातनबा थौरांग तौरमलिबा डॉक्टर अदु गुजरात की एंटी टेररिज्म की स्क्वाड ATS ना फारे हाइरे मालेमदा ख्वाइदगी खुदोंग थिनिंगा ओइरबा बायोलॉजिकल वेपन नि हाइना लौनरिबा राइसन हाइरबा पोसा असिगी मनम नंबा खक्तदा हक्सांगे कया पुनम अमा अता थोहंदुना मी सिहले हाइरे केमिकल वेपन कन्वेंशन की शेड्यूल 1 की मखादा क्लासिफाई तौरबा राइट्सिन गलोइना फारबा डॉक्टर अमदि अतै मियोय अने अदु इस्लामिक स्टेट खोरासन प्रोविंस ISKP गा सामनबा मियोय ngaktane हाइरे हाइरेबा मियोय सिंगसना दिल्ली अहमदाबाद अमदि लखनऊ की मियाम तिनबा मफम सिंगदा चत्तुना अटैक चथनबा थौरांग लोखलंबा थेंगनारे हाइरे गुजरात की डायरेक्टर जनरल ऑफ पुलिस ना फोंदोखिबगी मतुंगिना करिगम मियोय सिंग अदु ATS ना मतम चाना फारमदबा तारबदि मियोय किया मरुंग सिरंबा याय हाइरे